Yausang Thabal matamsida nupi manbising tongana Thabal silandaba haina MSCO amaksu amadi MNKL na lautokhi wahang nupi manbisingna yausang Thabal Chongba yawba matamda makoigi safety gi daita kanana pugani makoidi Khudong-chaba Amabu Fanglaba hekta songsilli masigisu maram lei amaromdana hek pokchaba macha phau nupi manbi oiradi inthokpa ngamba mama mapasu lei hairi society asinasu makoibu muthatnaba stereotype ki wari liduna lakli creativity haibasi freedom dagi lakpani kutlai paibasingna kihan khangan badagi Australia da political asylum phangki adubu mahak satkide mitjeng taminasi aibi amadi activist Thangjam Shanta gi akhanaba interview transgender amagi wari kanangumba manangang bibiya bro aini kilometer kun mangangi bus tongba matamda public toilet phangdabagi kidney nabagi wari moi phawbo ngam bro moi se ki hallini dana akhoi manipur gi de anamba na organization ne tholei je ki han bi organization ne ba noi mapan tholak pe yaroi haibagi mawong tawri ba si moina adu da phawbo chaina tumda ba hing sing dugi trauma da moi khangatraba akhoi gi identity se yola ine nang na ham the objectify Iche akoina na hona na iche bu introduce tawrubagi arthabudi thokte iche na hotna biri ba ibagi hiramda activism iche na ngang thorakpa matamda tariba manipur nungsibagi amadi khwadagi maru oina miyoiba khunai bu regard tawbiba nungsibagi iche gi manungi ichel do mayamna khangnaraba ngaktane ado iche as a human being isana isagi matangda sentence amtangda describe taw haitari kamaina tawbigani aina isana describe to hai ta di ai di punshi gi han banai roi da balan mi amane yam phajaba yam supna yam artha laiba wafam amaju ogare iche punshi je hingba matam da maroina middle class na lower middle class family na thengnari ba adugi makha ta ba financially socially thengnari ba lanfam je sukimati kungare Ahen bama nupi kuti mawari nupa kuti mawari matang juda akoi trans community ki lariba ichini now iche singna hena kaya hani Khudong-chaba kaya ama ipurup ki rom dagi ju mapan gi miyeng dagi ju adu internal struggle ama ju hanjana thengnaraga lai iche na hauji lariba phibam jutati adu mayam dagi iche di yang wangkhat khare ado ngasi maksu akoina matam khagi mamangda tajaba matam da transgender singi oiba akogi kaino je yausangi kumai da akogi Thabal Chongba je si da transgender singi tongana sinba je yaro habi wafam ju tajagi iche transgender gi oina tongana akoi Thabal Chongba haugi baje karam gandagi no kama sigi se aiga akoigi khurai dagi haudo ki baneba aduna aina ningsingba matan da 1997 98 aduai da hore eba aduduna matam da ahamba da konsam laikai da hawe konsam laikai da akoigi ta da sing ama bot lepa mai lampak ta hoy bot lepa ga yamari laini Thabal haurak pase adui mathang da akoi kaka kaino se kaka jugi mohon akoi Thangjam koloki sigi kaka jugi mohon gi taure kaka jugi mohon hoina khurai si khara sadum visible loiba transing se matam du da so andai du da kaka jugi mohon na noise kari tawbiuge bot noi aingon de sian ba yaro ko hai matam da paung bihari su le pemba andai da mamang da o wari amada adu kaka khoi gi kaino sina jugi mohon sina lep tringai da pabung bihari na lepa pabung bihari si magi manak se dem sat leba pabung bihari gi nupi se pabung bihari gi nupi se mi ko miram nyam phaba adu duna akhoi ga se masa da na tawwe ba mana adu magi vote ki adu gi radi khangde but akhoi di am nongai han ba welcoming oi ba adumai tawbadagi di mana haye noi pabung na ne vote kar ga noi gi thaban sinbi doi ni haiba ko adai da akhoi si adudagi amu hen harau re dana aduga haiba ga tawba mu vote kai ba aduna pabung bihari gi vote sida hekta khurai si de hen tu adana all manipur da leiri banu piman bi se pun balak pa ne ba nungdang khuding gi
adudagidi chak chu chai moi da lei zu lei thoi I ade moi gi matam du da moi gi kolokki mi sing se lei sabi pakhang akhoi si uraga akhoi na khara khara ki ba ga ji uraga yam compliment ga tawbudo phasai noi si kan ga tawbudo akhoi di yam harau han ba ma pa pok pudo amai taraga haurak pane adugi pabung gi bhot si hek ka ba gi no mi humni su badra nate adugi kumdugi yauk sangda pabung bihari ni ekatne yam chauna sinleba akhoi gi thabal se masigi thabal si lamlong si pau nam bane behekta mi si yeng balak pada ko akhoi bok ta thabal chong ba si sangbam leina da bagi nupi man bising se thabal chong ba si sangbam lei tab du I audience ne han mandana adamaina tawe ko adugi matum nupi man bi tangi oi nupi man bi khak tangi thabal ne adu dai di kuina adum yam chong ba du oi khidre aduga akhoina mathangi tam da amo akhoi ka kaju gi mohon lepe ka kaju gi mohon de akhoi de ka gum bane habdi mari mata na tra ko lub am da lai banina aina haire hantak ka kaju gi mohon gi da tawra si ko khole si ko moina thaban chongan ni ha adu di phare vote se haidok tringai da sillo sineba adu vote taw tringai da thaban ta bane ba yok sang adai di akhoi gi si gi lai khulem bi gi sida chong nge ba akhoi ka tom bi hoina traga ada mi si yaman dana lai bungi sigi akhoi gi sagai lai ne ba sagai lai ji lam pak si yam saw bana ta banina akhoi get so dum pan jai ba ko mi si thom jalak pa hem dana get thing ne ba get thing aga get ki ma pan dai mi am jeng ne ba adu da gi taw dana mathang adum tawre adai di khara lai raga ai di thabal gi kaino se taw khidre ade makhata na lam da sinare e ba wangjing gi sile kwa kai thel sile adai sek mai rom da sile aduga ticket system taw gi baje adui dana ne adui ticket system sina ngasai gi ekatrian sida taw khala bane ba mi si yamna yengman dana ne akhoi gi di nupi man bi de thaban chong ba je free oire dana lang pa sing se matam da dalis lupa tara ra ka ya nong ka ga jing ga khar trop ne ba adugi matam da ne ba ai gi Harper Collins na phong ba the world that belongs to us the nupi man bi thabal the second woman nai ne I ri to sai reng iche gi mateng na haiba tare iche no hotna biri baje atopa na ju hotna de haiba na te do iche no hotna biri baje na maram oira kanda Manipur da akhoi nupi manbi sing na lawrak pa role je yam top na pukhat baje maram di India manung da lai bani Manipur je India gi transgender community na asom gi nupi manbi sing na taw mawong je di akhoi gi yam phajada ba mawong da hai tare mawong am da ne ba puthoi je adu da matik manga leina Manipur gi da hauju nupi manbi lai sing je masa gi parlor hang ba ke ba chat ba adagi iche na ga sumana ga author ga oira kan da malim gi phangpak da Manipur gi maram da nupi manbi tangi natana Manipur gi oina mayam da sak taklak paje aduga iche je kono phom da uba kanda mapan lam da ga chatla kanda maitei nupi gi phijol ga yamna phajana leiteng na ingna lem na hai tare puthok paje uje matang ji dei che karigumba akhoi gi video yeng baje da ayamana di khangam mani khale do karigumba khangdaba miyoi yawram taraga jo India gi mapan da lairiba nupi manbi amadi Manipur gi nupi manbi sing ji gi maram da marak ta lainariba khwarigi chawbo khetna bo khara habiyo hai ta ga di kamana habiyo yam khetnai akhoi da di kai hai ni English ta hai di gender plural gi chatna bi amalai ba habde akhoi di gender pride lai ta society amadi oiram ba ne ba adui dana hujik sina akhoi sina yamna anau bola iba gender apartheid hai tare yamna extreme oina gender imbalance oi base gender ani pa pi ka ni yam khaijalak pha nupi man bi yaroi nupa mai bi nupi man bi lai pu bi yaroi nupa mai bi na nupa mai bi da mai chi mai bi chang sin na bani lai tong sin na bani kai na anau ba thok la ibasi gi keno mayam se I should say I na haining badadi moi se propaganda ne ba oi da ba ne ba akhoi Manipur gi laibak thiba amandi history se matam gi oina history gi truth to achumba do adu oina lina raktre history se aina pamba maong gi Manipur gi history ta hanna bo hotna bada akhoi gi leizarami originality je loina ma thudi aga thugai raga aina ta hanningi do adugi adu tana na bo hotna rakpa mapa sakatlaga mayam sakatlaga adumba ma oi banina khoi the anxiety ama leire tan hujik tia akhoi gi mamang de yeng ba matam da
gender pluralism की पोत से आइगी फायदा gender at periphery दसु नोय मयेक सेंग न उनी चाहे थारोल कुंपा बदसु उनी अदो different अखोई की लेजरा में बा archive texting से अरी बलोन सुगम बदियाम याव बने अंत दकी अखोई की cosmology दा मैतेंगी मालेम सेम बगी वारी दा अदुदना कईगिनो दा इन सिपु थोरा इसे नंग पृथ्वी की अतै मफम गा हंग पइने बा नंग वेस्ट येंगो बा वेस्ट द ट्रांसजेंडर थोला पकुइद्रि कविता वेस्ट द सेक्सुअलिटी ना हाना लाए जेंडर सिदि अनी दंग अदुम लै sexuality di yamna fluid oy yam diverse oy nupi na nupi nungsiba nupi na nupi attract tawba nupa na nupa pamba nupa na nupa da nungsiba sidi legre Aristotle mata moy ge great Diogenes Greek pow ba mayam Aristotle gi magi affair you know romantic affair kai ke khangine adugumba mayam ma leire adudagi ko na lapadi US hair kanda khoina US ki wari ge lapadi early 20th century no early 21st century adwai the transgender thola is a kapita mamang dadi moi the male and female dang ne ba manipur ki di male female faida na lai khra ne mamang da faida do aina nupi man pi ne ha banate but akhoi gi kaino ne prototype ne ba faida gi like to maksok ai isa pajare adu da faida gi mata na pan ba matam da akhoi hauji lai ba nupi man bi je si direct artha handok pa yagadra adu matang da adu di yaro adu de ayam lan gan ne aina akhoi gi puari da oi da bangang gan ne akhoi gi ti leiram ba pa pi se si gi in between or outside this ani se nupi nupa ani si gi wangma natragan ani si gi marakta gender identity ama lai hai bane ba adu di makhal leiram gan ne ba nupa pa pi di nattaba adugi marak amasung mapan da lai habne adune gender multiplicity hairisi adudi yam mamangai dagi phaida hari baje lai banina akhoi karigumba kanda wakhal tian ba mioi singna phajada ba wahidi wahai oi adum sijina zarage ko mayam na common ona sijina banina homo di marak maya da lak pani phuraga phagada bani natraga mental problem ni kaino gi doctor ri hidak pijo adum mayam lai ba akoina extreme step ko lawra kanda hekta magi identity masana pamjari do oijari do adu do onthokpa yani haibagi pot ka leba sai matang na ne ba phaida je khitang ga detail da haibi yo kamaina haiji gi mayan hauji homo hai pa hai de hekta extreme na chingjan na bo nei do si kadai da no soi do je like akhoi di yam no colonize oi ba loilam oiram medana British akhoi Burmese invasion lai gre decades ke ano Burmai makha da lairam ni se then another colonizer mala British then again India la layers of colonization aduna sigi colonial trauma sida akhoi gi laseram ba history culture se moi se assimilate taw gini khara na corrupt taw rakani khara poison taw gani khara mang khine ba siloi bagyan sana gane aduga akhoi gi lam sidi mayam na budi South Asia gi yamna miscalculated oi ba geographical boundary amada thambi bane ba adu nangsu yengo ba ko sigi regional demarcation si yeng ba matam da akhoi gi tari ba si ko nongpo lom de yeng ba matam da South East Asia gi akhoi gi ka meeting point ama adumaina oi bane ba South Asia da akhoi yaw ba si yamna chumdaba maong ne ba aduiduna akhoi di South Asia rong gi sulakani South East Asia rong gi sulakani for instance akhoina ngasai gi kaino daga hai je sekta da porcelain phangi sini kabita adudi yam sanga ba matam da akhoi gi trade and commerce kyam nu yam chakhalam ba kari lam da gi lak pai do porcelain ma chetuna uttra ba adudi laiba mafam dagi laiba mayam sigi influence to lai roitra ade for example nang giangomba numit ka pase oza kaino gida yam tiana makha yam interesting oi si oza mem chaubi gida samanism in manipur da mana hai pada numit ka pase ani ra putho ebko ahan bagida na haming mit na lai to nge ba chakpa gi haming mit ani su basidana amu panthoi biji puthorak na bohot na bada hameng mit ke lebaw se chum deba adu da dinu mit se kap khrane ba khwai nong jeng pi ban aduga nu mit se thola uya da ba gi mata tare taw ka thok pa sida adu da ne ba tapak lai nong ta bi po ga panthoi bi ola ka se so like sumaina
tantrism ki pot amma su sangak pineba hana gi haming mi ki pot to thugai graga lai tong bagi nupa na khulak pa khuding na lai mangjang ba se mangjang ba kawidana aduna khulak pa khuding maksina lai tong da ba ya de because there were the peoples who used to tell the calendars of their community chahi amma da kari thoka da ge je chai tharam ba kang bu ne ba moi se ko aduna moi da di mangjang ba ji hai da ba ya de ba mangjang ba hai ga da ba ne ba aduna hameng min sina changa ba matung da amuk tampak sai gi tantrism gi pot sila pa de gi tampak lai nong ta bi je pu thorak na bo hot na ba hameng mit ki lai bau se lal hal le ne ba so aina se da haining is na history se kana na I gi ha ba to history do I ri ba mi do gi makhuta lai re ba and definitely no pa na history I da na ande da na no pa na history I ba ni na moi na pa mi history do ta han ba ni da na natra aduna charon suron sidi akoi gi generational trauma oina adum le haubudo akoi gi charon suron da adum khangba ya ba jaga na karai no khangba ya da ba jaga na karai no kai na dumaina khantok na ba gi kaino ama khak su lei ta ba aduna adudi phaida hari ba wahai je sigi artha je kamana han phaida hai ba se ai gi unconventional english da unconventional gender and sexuality hai ba phaida har ba si artha kamana halanji ke sine ba khoi na je phaida si ngalinge matam da khoi gi paji hai di khel chandra gi dictionary da nopungsak hai ba phaida se nopungsak se sanskrit ne ba intersex napunsakati macha pukpa ngam da ba to intersex to ngasai gi khoi na si gi lairammi ba historical document mayam si yeng ba matam da akhoi na phaida sang na nei na rapada phaida gi interpretation pi gi hai batarati nupi man bi gi prototype amane ha base si ne batare ise aina nupi man bi mak ni ha bade ai lan ga ne ba ko but nupi man bi gi prototype amane ba iche sai matang jida akhoi na nupi sabi amadi nupi man bi je iche na di hanjan akhoi wari sabu da ju yaw kare nupi sabi hai ta ding hak tang gi kaino gi akhoi lila da kai da sima da tawri ba duna nupi sabi saba aduga iche hoi sumaina akhoi nupi amagi saklon lauraga isa je sexually akhoi nupi amane habagi wakalon da nupi amaga japmana laibaje sina nupi man ba aduda mayam na nupi saba amadi nupi man baje sida mayam na hai baje mali je sari ni on thokpa yai hai ba ki pot ama dum mayam mentally ama laije ye ba si kamai na hai bi ni masi ke no ne society gi si nai na rap matam da di khara di kup na di nai na da ba yadre ko society da akhoi na human si productive oina u ri ba human si angang pokpa ya ba relationship ta laiba ko opposite sex sai tare no pa pi si ani se society na validate tauba gender amaneva aduiduna sigi ani sigi marakta amma tholakpa matamda habadi society si the norms am da chatlidana Kavita for instance nga sainang na jo habdo Thabal Chongba gi matang da hanga iba tawrei ba mayam se everything society gi di magi machat amma laiba magi machat sigi wang ma da tholakpa kangbu se si uba matam da the society is a threat oi ba moida haina da ba adaiti moida akhoi society se mang ba tare kai na khan ba to adu tawe ba because samna harab da mama mapa da su yeng se ba mama mapa sigi mama mapa sin sina macha se ngau gai nung si ha ba se ai gi experience da ai yaning de ba mama mapa gi nung si ba sin unconditional love ni ha ba tarati ai do kari manam gi da makta pi inge matam da ai ima ipa na ai understand tawdri no ba aina nupi oirobodo adu khakki da makta ai gi sang khraba childhood ai gi angang oiringai gi tangkak ta adu waba adu kaphan ba adu nongai ta ba isa itom dang da wakhal gi leina lehan khri do kai gi no ba aina nupi malu ba gi ne ba adu mama mapa amo bata di ai gi cha do makhong ti asu ichani mami tang asu ichani loina mak ichani hydro but ai gi case ta di aina nupi do adu khak malu ba gi da makta ai di yamna impartial treatment phangkhiba mi ne ba iching nau marak ta ki adiduna sumaina tawbasina
society sigi wang mada lakpa matam da lairiba missing se society na no yade haibaneba adudi yadriba poto karamaina muthatka da ge hairapa tardi stereotype narrative sam sagalakaneba moi juchada bani moi okta bani moi phatta bani na kai gino indi lairiba society du dagi machi da napaga laiga dabda hen hen inthora kaneba inthora igoi mate mo akhoi gi hairiba kanglup se not only trans ki ngak ta nateba trans natra so atopa ngasai society samas tu gi wang da dum inthoki batadi moi se pura deprive tor kaneba lairik tamba phanga oi awa phajana ngang bo haira oi adai di loina mak pura moi si yamna hantha ba thak ta lai kineba kari gino habadi ngasai gi society gi power pai ni dana samas amadu de aduduna solom da moi gi power sin adum okhaira ga lai neba sigi ot phajida narratives mayam ama sagala kaneba adu narrative se mawong taba amta oireba huran ba jut chadaba mathong chadaba wang sangang haitaba samna ba yadaba sokna ba yadaba sigi se wari amma purak toini ko akhoi gi transgender gi da haraga na as ai chai biyam pakan bani amma gi sexual morality question tarakani adu da giti yam saugan bani nisa charakani adugumba aduga instead akhoina yam sangna laire eba trauma du din address tawdaba to adumaina tawrapasina kari tawge ha matamda adu society gi attempt neba muthatnaba atopa lamda su laidana nupi gi mathakta nupi lairik ta mantri se because sigi society sida nupi natraga nupi jo handana khalidana aduduna handana khanba mayam singsina wangang pamatam dati ngasai gi lairiba hetero english ta hairagana patriarchy ka haitare nupa na ngam na lairiba structure the question tor patarati adu oira boidi nupa na lairiba position do nem tharakaneba balance equality la kaneba equality laibe yateba equality laibe yadi equality di chinda haibaneba sida ai example phajaba ma haigeba aduga equality si purakna bagi mamingda magi role amamam laiba sai sida power accumulate tawbam aman laiganeba adugi power dun operator kaneba economically socially adai mogi tongan be agenda manifesto mayam se santora kadoineba aduga adu punamaki collateral damage ki receiving end se nupi amasung other minority da lai ganeba hai riba minority gi manung se community ama minority oira seba mafam amada adugi minority gi manung da amuk nupi ga transgender gana amuk vulnerable hen ganeba so it's like son basing ma da hierarchy adum hierarchy se adum tawra ga lak to ne sina society se run taweba dictate tawi and then the surveillance tawi and the gidi watchdog laigani gatekeeper laigani adana mase tongan ba moong da thola kaneba like cultural watchdog si set pa de nupi na set pa nupa na set pa de everything culture kan je su nupi Kavita culture kan ba bu nupi dang na kan gatro ichi sai matang da ne koina yam toina haijaba wafam ama ko thamoi da jo dum leiba hanjan na haiba tari di kanano haiba di khangdre nupi amana akoi kanogi mafam amada chatpa matamda akoi gi jaiga chatpa hara je na tagal hong chatpa hara je adum phanik se kaneba matam duga chana ba phanik se kani mayek nai bi muga achamba phi ama akoi leisabi oi ta ga ju phi ama ingani akoi gi culture do akoi nga ieba nupa singdi coat west coat adagi kurta kam kandagi chatnagri no khangde adumaina moidi yodane balak toi je amarom da haita agadi adudi culture je nupi ta na kokthong na gani hai je kadai de iraga leiramino haibagi poche equality haibase karam mi jeng duni nangi cerebral capacity kok ta khalive intellectual ke example am pige ikoi da bidu huju su wa laud be ise lakshmi priya na bafta da award phangi se manupi ni dana hoi aphang baya de hai belati india gi history da cinema gi history da ahan bani dana bafta award phang baza adu gumba capacity nupi gi knowledge nupi gi intellectual adu gumba da naina raga
aduga nupa su improve oi minna se ha bane ba sai sida nupa ga nupi ge ha ta samban khana na kin thin ta na je ha bana te ba wari sa ba ya de ba nang kari oi ri ge je aduga logic ta adu hai ta ga di si ma pa je sumaina sem han ningi si lai gi bani na adu soiram ba ya na magi oi ba point tham ba do na ta ba nang kari khanga da na nati ye wari amal li ge Kavita nahan 31st numita news window have notice window ki IC kaudana sale khoi idea Manipur nei na doine hai bire aina wa khara ngang yam sang bawani asang ba do loi ba kak that pire screenshot matek am khak lau khat leba adu tawraga ai yam sidai ba ko nang kari khangge hangye ba nang kari khangge homo nang kari khangge moine intellectual level the engage tawge hai batara di aina khangi du moina counter response tawro oba aina izaba wari singsa number 1 yellow sparrow sa California gi world gi maming leira ba university da naina raga tamma ba ne ba feminist study da Kavita aina transgender oi bagi khara jo dong taw da bagi sugum ba wari se public daga pangangang bu su ayam dital leba akoina transgender natraga koi ki nupi manbi haira kanda nupi ayamba na set pada yam bold oiba dress yam bold oiba makeup se yam howdi makeup ki jo akoi ki evolution ama revolution ama lakpai mong da matam gi honga I akoina angang oiri ngai phawba da haitare chahi kunmuki mamang da aduda uramba makeup dressing do nupi amana attempt tawning ta ju phajai hai ta ju set pada khautak jabo oirame ba aduda mayam na haiba je dress e kitang bold oira selapa kanda ngasai phajada ba hai do homo mali haba adumaina tawe ba aduga ngasai gi akhoi kethora pa matam da ju bold oina tawba je kaino gi homo dumaina ki ganu hai ba si po je ado akhoi ju khangi atopa ju khangi nupi amoina asma seliba dress e ai set pa phangjaraga di mana keri ba ke je ke ba phangja ta ga di na yam high maintenance ama ju oi doini da na sam da nupi ni na khange ba koi khujin sanga ko matam da adu ma ju myam le ba adu da ngasai gi thaban je thaban da ticket thabado mayam ni yengninga ga lai do mi khudimak afaba intention da lakpana te ru ngaushana ba akoi khunai da leiriba mi khudimana khunai ji da kari chatnari habri khangini dana adon lai ba mi sing do afaba intention da lakpana te objectify tawra kan da yenga kan da adumaina lakpa ju masing yame na mayam thajaba gi ju oramgani adudi ngasai kaino gi ticket thara kan da photo commercialize tawpa je sina akoi gi Thabal Chongba gi asengba leiriba value do adu handai ana lawjira kamai lawji yam hanthai akhoi se commercialize tawra in akhoi gi identity se yola ine nang na ham the objectify and the commercialize tawra ine ba akhoi se mi oina urak trine Kavita mi oina urak trine ba haibadi object ka mo oina uraga moi gi senda lambi oina aidi argue yam tawe aduido na pestike ka aga chung bi se kya su yaurak te ba aidi kain aduga adu silli duju adum akoi nupi manbi marakta gi oidone ba natte club kumbana akoi pesa ka aga sung taw de akoi okay adu di club kumbana silla kanda nupi manbi sing Thabal Chong hala kana paisa do club ta ka doine ba club ki ngaktan adu di nupi manbi sing gi rom da gi adu do hoi Thabal Chongba gi mafam du ma pibi ta ga di safe zone am oidone ba mam di mayam na chongnari ba Thabal mafam du da kaino gi nupi manbi amana nupi gi dress la ga chat pakanda mayam na lakna birak pa ya ki halak pa ya tan thok birak pa ya Thabal mafam da je mo ni tawrak toi je adu da safe oide ha ba gi makoi ticket thara ju thana ai objectify ora ju oina ai Thabal Chongba je nungai je dana maitai amo oina akoi Thabal Chongba ga je pamjarak pangak tane ba angang da gi han da gi adudi objectify tawra ju tawna ai gi safe zone ama phangmani na ai chongge na chongjan gi boi do ra kari oi do na dudi akhoi di chongani akhoi de dum phatre khanga su dum changge ne akhoi di aina nga sa habdo marginalized ni na margin da lai bani na opportunity am phang de ba for instance kari gumba film ama da kumbi wana haira se ba script pa da na dum kum gi ne ba kai gi noi de Khudong-chaba phang de ba adon Khudong-chaba ama do adu dai du da aigi visibility phangna bagi da muta dum changine ba adoiduna akhoi gi politics se yamna strong oi bangam drise akhoi gi kangluk ta ju huji lairi ba khara da dum phajadaba mafam da dum thola idana akhoi se dum hana da gi phagi jogai oina ore adu kanam ta critical oina tholak te dana
adum joker comic character oi kari oi thola pasu khoina adum uridana adu sigi asoi bana kamai ta geda adu gi de matau tambe yam lai ba atopa nupa macha singna adu nupa macha singna mu tammaga akhoi matau tammaga society dam uhalline ba adu society de mo sai gi gi ba mi sing su heterosexual ne ba aduga sare is ju hetero ne ba heterosexual ani du gi mana ba wakhalon do punjal la kanda another layer of yamna prejudices oi da ba moina urami ba homo haibdo adugi jutcha da bu muk chau thore ba for instance am tawri da huji makoi so malaga lipstick ka tairaga adu de homo ngak ta represent taw bunate nupi su represent taw ba moina adu nupi sing wa hang hang dri je kai gi no ba nupa masa khara lai da makoi ge so mong content ge sem da no moina adu nupi represent adu mai taw ba ya bro nang phani se pa da numi kya matam kayam sangi khang ina tro nang sibola pa matamda nang yam kia da ba mini but na samna na hatana kari detana kayam sangi khangi na traba moina admai ne hekta mai tai no pi represent ta wa bro critical oina naina ra ade ide naina ra katoi ba adu phagi na te it's not a joke it's not something that's funny it's very very serious concern nupi amagi wa nupa nangang ba kari mathau no nupi amagi labor pen nupa na phau bangam bro himina da badi yate transgender amagi wari kanagumba manangang bibiya bro aina kilometer kun mangagi bus tong ba matamda public toilet phangdabagi kidney na bagi wari moi phau bangam bro moina kari maramgi akhoi gi ngang bi doino aina numit khudingi sidagi thonga dai tholok padagi gari pha dagi mayam ni yengak pada engon da nungai ta ba uncomfortable oi riba aina nga sibau ki level ji awrak na bohot na bada struggle lai riba aina nga sibau la aba matam da ai gi iram dam da ai bu he pokcha ba ai gi iram dam da ai gi jaga pi driba ai gumba mayam amabu yam thina masak thokna noi mapan tholakan pe yaroi haibagi mawong tawriba si moina adu da phau ba chaina tum da ba hing sing du gi trauma da moi khangatraba nupi amoina iche mafam ama chatpa matamda mayam ta pulakpa matamda aduga amuksu yam ngallingai dagi mayam gi thabak tawba horakpanina pamdaba miyeng khuyeng haitare nupi amoina akoida jo dum phaweba meeting ama phaminare miyeng dudi akoi nupi oimnina ko akoi sixen se khar jo mo kaino kan manina aingonde yengai ba miyeng je aruba respectful oiba miyeng na te je isara phawbo tan yamina deba ado nupi manbi sing dadi amuk nupi na jeng doine ba dum yeng do haina dabagi natraga ama appreciation gi miyeng haji mi yam likani ba aduga dumaina hojiki haina daba pam daba yenganing daba miyeng do jamuraga hangu ba ju yaroi dine ba nupi khoi da ju thoe ba ichi hoidan he na thok toine ba du adudi ichin habiri je ngasagi objectification objectify taw taraga ju ngasagi opportunity to yam da banina aduga nungai thopa je mi khudima pam aduga mafam amada aina keraga chatpado appreciate taw bidoi bo oi taraga di adum taw gini habane ba aduga ichi handa ki thabal thinga iba khoi ki loop sing do with due respect to all of them makhoi jo wakhalon amada gi di haibo orangani adu makhoi na thingi ba pot mayam du da atopa lomang nakan amda thangra kanda nupi man bi da thingi ba do adu tangju ka kana thawoina hai ge tahan ge yauna thadurok mi mayam amajule ba makhoi da kari paujal bibini thing birakano habade organization ama thola ba moina visibility pama ba transgender the target tarokane ba transgender thinge harakane ba visibility pama ba aduga mois ki hallini dana akhoi manipur gi de anamba na organization ne tholai je ki han bi organization ne ba they are doing nothing they are fearing people ayambana they are fearing people aduga moina khanga da ba amana akhoi gi manipur the creative boy ba mi lai ba noi moina ki han baduna akhoi gi creativity heart leba akhoi maleng gi thak yaw ba ngam de ba creativity doesn't come with fear creativity the freedom dagi liberal oiba society ama dagi lak kada bane ba duna angau balam da cherang ama thudi aga cherang na polythene cherang du smai traga makha da phian ha paga langkhala ga mi saraga jagoi sa ma la ga adung wall foul isini ne hoi creativity hai di mane cherang thagat pa dudang natte ba
magi adu da lay riba metaphor adu da lay riba idea adu da gidi mana adu ka malem da cherang duna kari pau puri no na deliver tau bangam ba duna adu creativity ne ba akhoi si da creativity heart le ba tau ga nu akhoi gi lam si uji gen ji gi matam ni angang aphaba lay angang sin sem creative oina aphaba da puthok se ji thabal thing dana adu thing dana tau ba se tu o akhoi gi oina di Thabal si angang sing na chong ang patara so chong jasan no nupi nupa so chong yi kai no nupi nupa so thabal chong yi akhoi chong ba kai kai ge English ko hengalak ta na mai tro ngang dre gum ba kari si kari no what's this loan hai ba si di hai ta bai wa ne ai hu ji friends among tam ge hai na yam kan tau jari Kavita loan hai di khang yi ngai phai khang yi ngai phai akhoi si da ta ri ba ethnic atop kanglup sing ji gi loan kaya akhoi ngang ba ngam ge ba Ade for instance moina ka dima palam da chatlaga adu hai aina California chatpada California gi asigi San Hazo gi da leiba maitei sing do ai kayam nungsia moi se maitei ron thok treba school sida so English nga ta ngange adu mama sing sina mapa sing sina macha si maitei lon thok na bu hot na bado akhoi na so aina yam nok ning ba man lai ba kwa akhoi si like mayang India ya ning di hai reba Hindi imposition tawrapagi 3 language formula sidi ka nam ta na thingak te banan em sura makhak na diyan ning da ba phongdo ki ko I really appreciate their their efforts and the protest adu aina kaino taw have na ta at least man political clarity ama lay ba dong taw budo iche ado matam gi akhoi kaino lairak panina ko khitang apan bado lairak panina aroi ba wahang hangjaning baje iche je Australia da asylum phangaba mi amane ba aduri kari gi no iche na asylum laudre ja oh 2016 gi Kavita kaino ne it was kaino ne da ai sia article am i roiba lamlai da khoi moi birthday gi celebration am taw da kana no khanga ko selaga nonglak ta jagoi sarui ye nonglak ta jagoi sarum pada khulai pai ba khara thingi e kholi e taw bada aina so amo khoi Manipur da oire iba transgender sing na taw contribution kana ga sana lepak tara pokna pham dara hapane ba adugi do hapu bada moina mo press note ka tholak tana nomai guli gi dhap ka tawdana ai se pura na ru rabne I was clinically depressed tha hung ga jama pan thok ta bi anung dang khuding adum threat call ga taw khalak tana taw ba sida ai se Australia da ai gi mana bi am lai ba ko akhoi da lairam ba ai ga research taw ba Karen di kon ya kaina ma se London University gi professor ne huzina Hungary da oiri ba andu da itu da mana wari se tare ba aduga mana moi gi Australia government da ga wari sabiraga ai se la o adu da itu da labor gi adumaina 2016 da hai ki labor ko hai zo hai ria dai di ai chatlage su khalle Kavita ai am chatlage su khalle matam da ai na egi panu pa ani hunga su ta ne adu ai na so mu khalle ai lan de Kavita adu gi matam to ning jangoraga ai am emotional oi ba ko ai kap su kap ning de yam ai ngon yam ot pa do iche da dumaina ot lai do article du de iche ne irui je kain 2000 da Hindi thingak pa matam da mayang ta loi ne yam tawidana mayang gi thabu ji su tawridana mayang mahut sin jena adu tawra pasida aina ha bati sin je ha na masing de hengal hengal indana mayang gi thabak sing se akoina mahut si laura di mayam ju attempt taw biri it's quite good they are doing well many of them and I recognize their contribution to the society adu ido I adum appreciate taw jai adubu akoi su akhoi apikpa kanglup amo oijaba tarasu 2000 da Hindi ji thingak pa matam da akhoi na yam chauna Manipuri gi film da samkak pagi matang da akhoi lamlong da samkak pa kayam leirami Kavita yam leirami barber shop mayang na ran tawa loi siri ne akhoi parlor tholok pada aduna magi transitioning parrot tuga aduga mana khibadi oiram be yai adu iba aina akhoina su mayang gi mahut sin bada yawe na haibani da mayang gi samkak pagi mahut sin bada akhoi gi parlor tholok pada gi asumba jo achumba ne ba and the digital film gumba tawnare digital album tawrok pada akhoina loi bak taw khre dana adugumba gi do iruba matam da moina khumai isina noina natrasinu pinupana dum tawram be yai sineba moi gi paukhum du di
sahi ahum mari suba angang na khumakadaba dumai khalleba aina illogical oiba adu da ki halakpa ama yauri je ki halle yang ki halle haidi nupi na raga nupa na tawramba yai habane ba nupi na de tawpa matam da changa kadaba miyeng do wari ama laigare nupa na tawramba yai habane ba tawdi tawgidre ba aduga hojik su nupa myam ama di thogle adu matam dugi lairi dudi akhoi gi nupi manbi sing na yam boina tawgi sam ka pakot pa je adu da iche na ire makhoi na do haire e adu ki halakpagi mapa extreme ama yauri dana si kari dagi no palai ji adu gi do adu hairu badagi ai na adu dang I bane bako khabar da adu khabar da I gre khabar da I re dana khabar da I raga andaindi ai se thigal e moina phone ga laudana khotana andaindi moi mi si se palaram ta thokna dre ki dana moina hayeng dagi nupi man bising kaiba nupi gi phi se laga public space ta uba yaroi kholoi kaina tropa adu su aina amu response tawru bane Kavita adu daine ba tawna re ido adu iduna nungdang sidaga kai haini call ga tawra aga akhoi gi moi gi ton se mawong amani ne moi gi ton si di mawong amane ba siam inhuman noi ba mingi mawong man ta ba adu su magi maramdam kan ne na thola aga magi maramdam gi marai cha amanda tha ba khon Kavita puning nung sigra ba wari ni da akhoi na su iramdam kai na ga nung sigra poni chatli ba mafam khuding da habdi lai da na ko ai su ai gi iramdam si sigile how da chawrok panina sigilam si yamna nungsi jaba mi ne ba moi su nungsi ai su nungsi adom moi na nungsi ba dumaina ai su nungsi ba da kari kai ke ba adumaina ga threat se yam tawri e Kavita nungdang ga se khangpre khangye ba tumba ya de ba ai landana ai kedo boi chatoi no hujik su lepi ba ai landana ai suk chen loi ba ai di punsi da mai thi raga chen ba mi na te ai punsi da ju mai thi de aduga aina ai ngon da di pharak ti tawbira kana because ai se siru ba de hanjin haugal aba mi ne ba so don't mess with me yam samna don't mess with me ai si man de hainingi iche ngasi gi kaino si da ngasi gi interview gi tangkak si da podcast haijira interview haijira yamna maru oiba aru ba wafam kaya ma jo like note kaya ma si jin ara kan da wari kaya ma sa gare iche loisalak pagi jidi yam heavy topic pai khat khamani na loisalak pagi jidi khitang like note ang khak pusaninge ba nupi gi phiron da di habi gare ko aduga hoi akoina luhong ba chatpa kan da setpa phi do akoina soran mafam da selu dang nate adugi mental capacity du di mi khudi mak ta lai hai tare adu matang ji da di athing arang mayam mak sida phi ju ko chat dana setpa thaban karan turan chongba mayam ma hai gra dana sai matang ji da nupa sing di never traditional dress da thaban chong sung thok loi hai ba gi thajaba ma lai jare ba akhanna na mafam ama da organization ama thawoina silagan da adu dress to set ka da bani na ta ya holoi hai ba na ta na makoi di baraba khangau selaga hindi di sijna gare age je sungro sho da na khangau selaga ri chong ane ba lighter no dam da lotion boina makoi da di kari hai bi ni anduna aina haining badi Kavita yausang maya yausle yausang hai ba se sahi amada mutang lak pani mayam su Thabal Chongbiu aduga akhoi sudum chongge masai sida yamna thingba khotpa asumba se ai tawhaning de ai gi oina de tawhaning de sidi sahi amada mutang thokpani culture kanje de nupi ngang tan kan be yaroi nupa gi jam chawba saruk yawi nupa sing su khudai setlo khudai selaga Thabal chongo mafam khudimakta nupi dana traditional selaga nupa dana sutai kotai tawraga chongba sidi yamna kai hani yamna manadaba khongjang amani khongthang amane na ai haijaningi nupi manbi Thabal chongba ya di kaina tawba si tawbira anu nupi manbi mayam su phajana chongbiyu akhoi gi yamna ka henba mingon da sokadaba thabak tawdabida chongbam thopa phajana chongbiyu karigumba noi de attack tawra su mamang da su dum tawkhre noi de attack tawbirak pa khoi dum intervene tawri dune dum chongbiyu aduga chongba da karigumba yamna noina di mawong ta dabde sungtaw tawganu aduga noi de attack tawrak patara di lamsigi ain lay
law enforcement agency lay sigi mafam matamdugi matamdugi oiba darkar oibado adugi duda adum chatlaga nangi phangbam thokpa bichar do adum phangjajani chongbiyu loisilakpada video sibu mityeng tabiriba khudingmakna isa isa gi wakhalon comment box ta thambiramu